State Mari Masung Union Territory Amada Pangto Mikhalgi exit poll. Tamil Nadu the DMK, West Bengal Masung Assam the BJP, Kerala the Congress, Tenga Lakhi. NRC ki matang the Jeliarong Union ki WAHONG. Kumjali sing amachama panyang kay mathoy the base year oiraga NRC update to mathong tai high crane. DIPR Manipur Fake Sec Launch Tokre. Police na nauna piriba Power UAPA lising amachama panyang kay gamapan mitay khaki oiraga ni haina en tombi sanuna phongdoragni. Congress leader singna yang singkre. Folks na sinduna humlak suba third May ki thoram pangthokadore. MISTA na kuki militant sing sisinaraga misham singda akiba pire haba pham phongdorag. Medina lakpada lomi sinmi singi mafam da sore panai kai khunaba ulagle. Amaromda sinmi singi numit lakpada korkom na so sinmi singda ikai khunaba ulagle. Malem ki nuclear club ta Bangladesh yaure amadi Putin Trump telephone da wari sana krani. Kumzari. WAHONG Radio no pizaba evening newspaper update media tabiri ba amadi tabiri ba simbo pusparani laishrum na taram na uksari maroiba paw sing sandok pizari. Urup talai baibudo funal ningtho talaiba haraubugi humni sanba numita kabui zagoi mingthonduna yengbada maring marangba amadi lamdam asida laiminariba furu masuelgi marakta nungainaroidoba mawong manba zagoi utkibagi matangda takpi tambikhiba oza sing ki mas ki head office ta ngasi all jeliarong at cultural organization amdi ki mas ki thomi singa wakal tamina kre. District Veterinary Office Bisnupuna District asida lariba yumdayok pasasan sing masama ufana lehena na bagi pandamda machin maray naba foot mouth disease ngakthok naba lemna vaccine kapthok lagani paring naina sa tharakpa thoram ama oina handa tare suba tangka ki oina sa thagadoriba lemna vaccine kapthok pagi thoram asida district asige imthong khudingmakta loiriba sa sansing lemna hida kapthok piu haina District Veterinary Bisnupur ge Joint Director T Bidyarani Debina Khanghalakle. State Mari Amasung Union Territory Amada Pangthokiba State Assembly gi Mikhal gi fal May Marida Lauthok Lagani Mikhal gi fal Lauthok Tingai gi mamangda tongan ba media house in Sathakiba exit poll da West Bengal the party amana lengak sembangam gi pibam ude haide. Tamil Nadu da DMK na lusingba lengak ama lairabai haide. Kerala da Congress na lusingba United Democratic Front ke lengak lairagani. Assam da ahumlak suba BJP gi lengak laikigani amasung Puducherry da NDA gi lengak lairagani haide. PMARQ gi report matung ina apunba assembly seat Chani Mawudra Mari Leba West Bengal da Trinamool Congress na apunba seat chamaga taranipan dagi chama kuntranipan phawba phanglaba yai. BJP gi oina seat chama yankhai dagina chama hamudra manga phawba phanglaba yai. Matrix ki report matung inadi Trinamool Congress ke apunba seat chama kunmanga dagina chama nifu phawba phangbaga loinana BJP gi seat chama nifu taruk dagi chama humpu mathoi phawba phanglaba yai haire. JVC ke report tadi Trinamool Congress ke apunba seat chama kuntra mathoi dagi chama yankhai nithoi phawba oiraba yai haire. BJP gi na seat chama kuntra nipan dagi chama yankhai mapan phawba phanglaba yai. Chanakya report tadi Trinamool Congress na seat chama kuntra dagi chama nifu phawba phangbaga loinana BJP gi oina seat chama yankhai dagi na chama humpu phawba phanglaba yai. People's Pulse ke report tadi Trinamool Congress na seat chama humbudra tare tagi chama marifu tare phawba BJP na seat mawudra manga dagi na chama tara phawba phanglaba yai haire. Apunba seat chani kuntragamani leba Tamil Nadu gi oina handaki mikhal asida DMK na sauna mai pakani haina thajanarabasu Exist My India gi report tadi TVK na apunba seat Mawudraga Nipandagi Chama Kun Papa Panglaba Yai.
DMK na sit mabudrani thoidagi chamatara phawba phanglaga AIA DMK na sit kuni thoidagi kunthani thoi phawba phangba yai Matrix ki report matung inadi DMK na sit chama kuni thoidagi chama kunthani thoi phawba phangani haire Apunba sit chama ni fulaiba Kerala Legislative Assembly da lengak pariba Left Democratic Front Sothana laigani aduga Congress na lusingba UDF na sit Humbudra dagi marifu phawbu phangani haina ayamba exit poll gi report singda phongdoknari Apunba sit chama kunga taruk leiba Assam Legislative Assembly da lengak painana bagidamang mathau tari basi party amna sit humphumari phangbani haiba masing asidagi hena BJP na phangduna Assam da humsuba BJP gi lengak leiragani haide state asida Congress na sit kulhumdoi na kunthra mari phawba phangani haina pari Assembly sit kunthra leiba Puducherry da NDA na sit tara tare kun phawba phangani haina pari aduga tai party singna manga dagi na tara phawba phangani haina panari Manipur da illegal immigration ge wathok loisinaba thamoi singna honadabagi thawangbo Jeliyarong Union Assam Manipur and Nagaland na yaningdaba phongdokre Lufasina thadorokpa cherol amana hai census pangthok tingaida lengakna kumjali singama jama panyangkhai mathoi da BSER oiraga Manipur da National Register of Citizens NRC update tawba mathau tai Manipur da hoji oirakliba fibam asi khudong thingai oiba tanpham yausilakle haina palladuna cherol asina hai thingbiningai leitaba mawong de illegal immigrant sing sangsilakpana state asida demographic imbalance oiba ama ohelakpaga loinana political right land ownership cultural identity amasung tungi mirol da sauna singnarakle constitution gi article 355 ki matung ina union government ama state sida mitopna landarakpa thingbaga loinana leibak manunggi oiba wathok loisilhanana ba honafam thoi illegal immigration gi matang da mathau taba thabak thoram sing paikhatpa ngamdribasi lengakna constitution ngakna satra haina lopham thoi haire Kangpopi Surachandpur Chandwal Tengnopal amasung Fairjol na chingba district sing da oirakliba fibam asi nungnangba pokningai oire haina palladuna serol asina hai mahusaga manadaba mawngda ikhang khangaudana khungang masing hengalakpaga loinana mitopki masingsu angakpa phangna hengalakpa thengnare Atenba matamgi manungda masing thingamdraba khungang kaya leirakpa thengnariba asigi matangda lengana mathau taba thabak thoram sing lokhat pham thoi thingbinana balaitaba mongda mitop kya sangsilakpana state asigi ecological balance kahelakpagi mathakta mamangai dagi khundaminaraklaba phuruk masal gi marakta umkhana hanbagi phibam ama lakhalle matam sana NRC update ta hongta bana phibam asi ohelakpani athuba matamda lengana kumjali sing amachama panyangkhai mathoi da BSER oiraga NRC update tawbagi tangai fadaba lai haire NRC update tawdringi da census pangthoklabadi illegal immigrant sing leiba asigi loan yaba citizen ama oina laukragani athuba matamda NRC update tawdrabadi state asigi yellow fruit singbo namthak tawbani haina lawpham thoi hairakli India lenga kimita khulai paiduna maitai da landarakliba kuki sing udabana maram oiraga police ta nauna piriba power unlawful activities prevention act UAPA 1967 mitai khaki oiragani haina khundrakpam local council CPI gi executive member amadi CPI state councillor and Tombi Sanuna phongdorakle wafam asingasi kaibi salam da leba imoinu kaithal da pangthokiba Khundrakpam Local Council CPI gi yankhai mathoi suba conference ki thoramga mari leinana phongdorakibani thoram asida CPI state executive RK Manisna Lairenjam Sumati Bala Lamyanba Irabot ki tung ilamba veteran communist ningthau khongjam Moirang ningthau CPI Khundrakpam Local Council ki in charge Thiam Meghana chingba saruk yakhe thoram asiga mari leinana Tombi Sanuna hai housing Manipur da lengak liba BJP lengak asina micham miyam ngakpiba ngamdabasina ngasi mifam asina lengak ta kuki terrorist singi mathakta military crackdown taw akhanaba assembly session famduna census
तौद्रिङैदा मिटोप खन्दोकपी थबक तौ मिचम मियाम ngakpa ngamloidabo oirabadi assembly dissolve tawraga nowna mikhal pangthoklo haina mifam asida thamki ai gi furup amadi kanglup ki damak khalaga thabak tawrabadi manipur asi kanglup amata khundaduna leiba ngamlaroi haina MPCC gi CLP leader K Megasandana phongdokre ngasi MPCC gi CLP leader K Megasandana lusingba team amana ukhulda kuki amadi naga kanglup ani gi marakta khut thoknabada soktuna RIMS hospital da layengduna leriba sokpasing yengsinkhre K Megasandana phongdokibada lamdam asida mahausagi pibamda hanjenduna ing signa amadi nungsi sanana leiminaba asina phurupumna maki yaphaba oigani noma kangdana sing amadi tamda toina irang thokpa asina maram oiraga Manipur gi miyamna awaba kaya mayoknari communal violence asi thingnanabagidama state amadi center lengakna honagadabani irang asina maram oiraga aso open yawba kaya su sathok sasin yadabadagi hena phaba hospital layeng bangamdaba kaya leiriba asi lengakna layeng binanaba honagadabani irang asi karamna thokhribano haibagi achum aran thigat phamthoi jindakhak santi lawbana yaroi haiki Federation of Civil Society Organization Folks Manipur na sinduna JN Manipur Dance Academy da ahumlak suba third May gi thoram pangthok lagani hiramasi matang da Folks ki Information and Public Relation gi Assistant Secretary Tayen Jam thoibana khuyek piduna thadorokpa cherol amana hai kumjali sing ani kulumdoi gi May ahum dagi khanghaudana horakhiba laibak thiba thodok asina maram oiraga samjaraba micham kya awaba nangduna amati tongan ba relief camp ta sagjafam lawduna leiri thodok asina maram oiraga ngasi phawba lamdam asida tangdu leitaba phibam leihanba ngamdri nomgi suruga hingjaba miyoi kyada kham thengba awasai theng piri loinana khunai gi senmilon so amohana semgatpa waragadaba mawongda maning halle haba yare sahi kayagi mamangdagi tongan ba furup sing punna himinaba amadi apunmigi saktam ngakminaraba umnamak mami samlaklaba matam asida ngasigi mirolna apunbagi wakhalon sagatuna amohana manipurgi apunba saktam sagatminabagi tangai phadaba matam oi hain thamki matam gi oiniram dam asida tholakpa thodok singda yumpham oiraga aranba pau miyamda sandoktuna samamna haliba sidagi ngaktongnaba DIPR Manipur Fact Check haiba Facebook page ama ngasi DIPR auditorium hall da launch tawkre nitai pasu thekta leba DIPR gi auditorium da Facebook page launch tawpaga loinana DIPR scheme singi matang de awareness program ama so pangthoki amadi scheme adugi matang da pawmising da kupna khanganduna interaction program ama so pangthok minaki ngasi gi thawmasi the Information and Public Relation IPR Government of Manipur gi Secretary Hangyo Warsang IS amadi IDR Government of Manipur gi Director TS Saranjit Singh MCS na athoiba mithunglen sing oina saru yaki thawramasi ga mari lenana Hangyo Warsang IS na haikibada matam gi Saukhalakpagi matung ina hausikti ayamba AI sizinaduna thabak kaya ama pangthokli masina maram oiraga miyamda hena samamna hanba situation ama mo hena saukhal hananabagi machak ama oihalli handak tasu nauna thokliba asiga mari leinana internet thinglagani habigi matangda viral oiraktuna miyamda samamnaba ama pohanki adubu kupna thigaluba matamdadi asengbo iramde masigumba samamnaba kaya asibu ko hananaba page asi launch tawgani haiki Ministry of Home Affairs amasung Central Security Forces na kuki militant sing sisinaraga naga michamda aki akhang pire haina tangkhun nagalungi working committee na thadorokpa cherol amana haire cherol asna hai ngasi nongalamdai pung ahum tabadagi kuki militant singna TM kasomda micham singi gari da nomai round ki amarum kapsilai February tha loiramdai dagi sana kaithel da tat akham leitana attack sathaduna lagli Sana kaithel gi khunja sing na matik saba security PPU haijabada
तासिनदना लेरक्लबसु एप्रिल 14 दा KSO उखुल की एजुकेशन सेक्रेटरी मार्सी खोंसाइबो महार रेजिमेंट अमसुंग BSF नंगाक सेंदुना मुलाम विलेज फावा पोखी सना कैथेलदा कुकी टेरोरिस्ट सिंग ngaiak leitana nomai kapsilaklega lungter village da oina combing operation chathaki themkhang kayada central security forces na nupi angang singda kahenba matik maya uthokpagi thaudok thoki haukiba tha ani romgi manungda thokiba thaudok sing yengluraga central security force na nagamia mithasaba manghale haina so makha tarakle sinmi sing numit me dena lakpada manipur ge lomi sinmi sing miyam gi mafam dai kai khumna ba ul haina lona thingkraba socialist revolutionary party sorepa kanglaipa ki publicity and organization secretary MC yaithobina thadorokpa cherol amana hairakle sinmi sing numit me dena lakpada malem gi suri nomli ba sinmi singui kai khumna ba ul haina lona thingkraba korkom gi media coordinator M Sakhena so kuyek biduna thadorokpa cherol amada hairakle None district ke Khawpom police station gi manung sana laiba Khawpom bazar da ngarang numidang pung 12 tabada lubricant soap yauna yum mapalom maina sakre matau karam na mai salakibano haiba chapchana khangba ngamdre Kunja sing police personnel amadi Assam Rifles ka khusamnaraga fire service season naraga mai muthanana ba honaki thaudo adu thokpagi pau hek phangbaga nones fire sub station gi team among famadu da sangsin ki adubo lambi chathok jasinda khudong chadabana maram oiraga mai muthanana ba honabada apanba oiki haire fire brigade ki team aduna sakhalakliba mai adu atai atopa mafam da sandoktana ba thorang lokhatki yum mai sakpigi thorams da mishimina amasung aso open yawagi pau hause phawagi oina laitri Russian President Vladimir Putin na US ki mahaka phamana ba Donald Trump ka telephone da pung ama makhairom hena wari sanakre Kremlin gi report matung ina lusing ba ani na Middle East da hausik oriba phipam gi matang da kumna wari sanakhi haire Iran ga sogna ribalan amasung Persian Gulf ta hausik oiragli ba phipam asigi matang da su kupna khanakhi wari sanabadu da Putin na me mapande Ukraine ga ceasefire lauthokna ba sem sare haina phongdoki United States amasung Israel na Middle East da makhata na military gi oiba thorang lokhalabadi mang takningai oiba thodok kaya tholakani haiba wafam su mahak na phongdoki Ukraine gi President Volodymyr Zelensky gi thabak thawongna maram oiraga matam sangna Russia amasung Ukraine gi marakta lan sokna duna lakibani haiba lusingba ani na mot amato oina yanaba phongdoki Iran gi Foreign Minister Abbas Araghchina Putin ga unadru wari sanakraba matungda Trump amasung Putin telephone da pung ama makhairom hena wari sanakhibani haire Bangladesh ki Rupur da laiba nuclear power plant mathau toba hokibaga loinana laiba si malem gi nuclear club ta yawa ngamkhre Russia gi pressurized water reactor technology siznaraga Bangladesh ki nuclear plant asida electricity puthongna bathorang lokhat pa hore capital city Dhaka dagi kilometer samaga humpu lakna laiba mafam da semgat pa nuclear plant asina mai mega gigawatt 2.4 puthokna ba pandam thamle sahi asigi loisilakpada Bangladesh ki mafam ayambada electricity mapung phana phangana ba thorang lokhatle haide adu moina mak Bangladesh na electricity ki awat pa laibana makhata na India dagi mai laiki ga dauri Bangladesh ki Science and Technology Minister Fakir Mahabub Anam Nahai Rupur da paikhaliba project asina National Energy Security ki mapangal kangkhat hanbada sauna mateng oinaragani Chorangna dollar billion tarawmdoi romsang na paikhaliba project asigi achangba senfam sada mabudra rom Russia na mateng pangakpani ahanba tangka ki oina electricity puthokna bathorang lokhalabashu kumja lising ani kuntaret phawdi nuclear plant asi mapung phana mathau toba ngamkhiroi haina
report asina phongdokli losilakpada maroiba paw amhana State Mari amasung Union Territory amada pangthokkiba mikhalgi exit poll da Tamil Nadu da DMK West Bengal amasung Assam da BJP Kerala da Congress lengak laklaba yai hai NRC ki matang da Jeliyarong Union ki wafam kumja lising ama chamapan yankhai mathoi da BSR oiraga NRC update tawba mathau tai hairakli DIPR Manipur fact check launch tawkhre Police ta nauna piriba power UAPA lising ama chamapan humpumapan maitei khaki oigani haina N Tombi sanuna phongdor MIC na kuki militant sing sisinarga micham sing da ki bapide haina phongdokre Fox na sinduna umlak suba third megi thoram pangthokadori Congress leader singna asokpa singeng sinkhre Medina lakpada yalhomi sinmi singi mafam da sore pane kai kumnaba ulakli amarom da sinmi sing numit lakpada korkom na su sinmi sing dai kai kumnaba ulakli Malem gi nuclear club ta Bangladesh su yaure amadi Putin Trump telephone da wari sanakre hai Bizariba pau sing asiga loinana evening newspaper update bizaba matang asida loisinjari makha tarakpada Mata-matang yuwafum taminarse. Mata-matang yuwafam da taminase. Malem gi sinmi singi numit. Haugatlo matam si thengkhre. Aikhoi gi tumlaga lairiba lawmi sinmi sing haibasida thamjari. Manipur gi saknaraba saisakpa Nongmaithem Pahari na saklamba isai amakha ningsingsi. Hauro nongale laurang suba iyamba khoi. Malem da lairiba lengli paliba khudimang na khwari maru oibasi chinjak ni. Chinjak yaudana aikoina karigumba amata tauba ngamde asigumba miyoibagi chinjak asi laikhom taiba amotpa sinmising aduna pibani adubo aikoigi laingakpasing amasung babu bhaya sabasingna ngasi phawbada sinmisingi yaifananaba thabak ningthina nungaina tawbidre makhoibu thabak suhananabagi damakta makhoibu hinghananabagi damaktani aikoina sahi khudingi me amada malemgi sinmisingi numit May Day haiduna thauram pangthokliba May Day haibasi kumja lisingama chanipan marifugatarukta United States ta sinmi singi thabak subugi matam asi nomada pung nipan khaktamak oihengadabani haiba ihau lakhi sahi adugi May marida Haymarket Square da ingtapa rally ama chatlingeda bom pokhairakpadagi achobu irang ama thokhi Police na miyam tinba mafam da nongmai kapsinduna worker singi lusingba sing amashung officer kaya hatki labor gi lusingba kaya su kaina thangda hatki sikhiba mayam sing adu lomi sinmi singi khongjangda athauba oikhi matau asum tauna leibak kya da sinmi singi khongjang laknakhi su nom liba sinmi singna makhoi gi khusumal hengal halu Thabak subugi mawong matau safa halu akangnaba changna thabak su halu haibana singba kholau sing asi leibak amadagi leibak amada mathang sandorakhi kaina thangda miyamgi khongjang adu mai paglakhi amashung makhoi gi demand sing phangba ngamkhi matau asumna kumja lising ama chamapan marifu taruki he market ta thokiba tamthiraba mishi mina yawba sinmi singi khongjang adu ningsingba oina May ama asi malemgi sinmi singi numit May Day haina thauram pangthoknarakhi Russia China Cuba India na singba leibak kya su thauram asi pangthoknarakhi hanadi trade union singna sinba thauram oirami India da lising chamapan kulhumdoi da ahanboi na senai da thauram asi pangthokpa hokhi kaina thangda May Day gi thauram sing asi lengak na sintuna mathang pangthoknarakhi bani
रसियादसु मे डे की थौरम असी यामना मरु ओइरखि मरमदि सोशलिस्ट आइडियोलॉजी मपांगल कंखलकपा 18 सूब सेंचुरीदा मंगाल नाइरंबा लेबाक अदुगी रिवोल्यूशनरी व्लादिमीर लेनिनना वाकर सिंगी फंगफम थोकपा अमसुंग मानबा मिजेंग येंगदबने हाबा वाखलोन असिदा मे डेसी पांगथोखिबनी मतम अमदा मणिपुर की सेमिलोन की फिबम असि लौमी छिनमी खक्ता लेपलगा लाई फैक्टरी कंपनी एसोसिएशन हाइबा अमा लेरमदे मसागी लौचाद लौ उबा लौ लेतबा लौमी सिंगना लौ यामना लेबा मीगी थबक सुबदे यावबा सिंग जनबा nga फाबा इंखोल कोइबा हाइबसिना मपुंग ओइबा सिनफम ओइरमी सावखलकपगी मतुंग इना सिनमी सिंग कांगबु नाइना थबक सुना हौनरखी हौजिक्ति लबुक खक्ता नतना अचौब फैक्टरी सिंग अमसुंग कंपनी सिंगी मखादा मियोय लिसिंग कया थबक सुनरी कंपनी सिंग नत्रगा इना खुनबा मियोय सिंगी मखादा सु नोंबदा सिनमी सिंगी फंगफम थोकपसिंग निंगथिना फंगहंदे मखोइना मपांगल तेकपा मखै सुरगा सेल फंगबा सोकपा पनबा यावरकपदगी थबक सुबा ngamdaba numitsigda मखोइगी खुसुमल पीदबा अमदि अना लायंबगी मतेंग निबदा पियु यादबा मिनाई नाइथांगी थबक मतौदा पुंसी केम खिबना कोंगाई अमा ओइरिबनी हौजिंग मणिपुरदा लैरिबा मियोय अयाम्बा मालेमगी चौखलबा लेबाक सिंगी चौखटपगी मतौ सिंगदा ngaujari मखोइना लेलिबा पुंसी मरेल अदु खक्तमक सोशल मीडियादा उबा फंगली लेबाक सिंग अदुना करमना नुंगाई याई फरकलिबनो चौखलकलिबनो हाइबदुदि कनामतना नैनदबदना तौई थांगै सेंगनमकिदि चानबा हाइबसिना अखोइ पुमनमकी तंगाई फदना संगबा पोचंग ओइरिबनी चाननबा लैरबा तुंगदा अतै मसाकसिंग डिमांड तौनरकपनी हाइबदि चरा हेनबा इमुंग अमदा फिरोल ममल अतांगबा सेनिंगबा हौनदे मरम मदुना अखोइ पुमनमकी थौदांग असि मणिपुरदा लैबा मिपुंग खुदिंगमकी लेम पाना कोननबा चिंजाक फंगनबा होनबा सिनी हौजिक्ति मणिपुरदा लौफम सुनो मनोमगी मांगख्रे चिंगी लमदा खजिक खजिक फौ थानरमबदुसु खाइबोक अमा हेना पोपी पांबी थानख्रे लौ उबा कानदे सेल यामना चंगी हाबगी वाखलोंदा लौमी सिनमी मसिंग असुम हंथरई अरेम अपा खरा खक फंगलगा अखोइसे हिंगबा याबदौना खनरई सुगनी नोमगनी काउनरई अदुबो मेगी तारीख अमा हयेंग पांथोकदोरिबा थौरम असि लौमी सिनमी सिंबु पुंगनिंग थौगतनबनी मखोइगी पुंसी महिंग फगत हनगदबनी मिनाई नैथांगुमना थबक सुहनबा यारोय लौमी सिनमी सिंगिजु राइट पीगदबनी हाइबा वाखलोन सिंग असि लेंगाकपसिंगना निंगसिंग बिगदबनी लेबाक अमा चौखत हनगे हाइबा तारगदी लेबाक अमगी इकोनॉमी फगत हनगे हाइबा तारगदी लौमी सिनमी सिंगी मसिंग हेंगत हनगदबनी मखोइबु थबक सुहननबा तंगाई फदबा मचाक मयाम फंगहनगदबनी मखोइबु थबक पीबा ngamba तारगदी स्टेट असे नुंगाई याइफबा वात पादबा ओइगदौरिबनी मतांग असिदा पंजनिंगबो वफमदि अखोइगी लौमी सिनमिसिंग हौगतलसी मे डेगी थौरमना लाकपदा लौमी सिनमिसिंग लेबाकी खलगा थबक हेना सुसी फौथोक साथोक वातनबा होनसी मिपाल तांगदबा पुनसिरोल अमा ओइननबगी याइफा पाउजेल पिजरी हाइबा वफमसी थमजरी पुमनमकपु पुष्परानी लाइफम नमकना पुंजरी
Pomnang po na natagatchari, hojik mayam na tabi crane midang weram fong liba pause sing degi lokachaba maroi pa pausing. Lantok chariba 90.0 wahong radio gi thorom gi makasa thajarupada. Makeup khar gi matung amuk mayam puna saruk yaminasi. Live phone in program. Gasigi thorom live phone in program sida mayam na album music video sing khakta makhan biduna thorom asibu saruk yabiyu. Thoramasi season Jagadama number 7005707808 amuk tangkana 7005707808 hariba number si hangdok chare mayam call the widu na saruk yabiyu Thoram mafung fan biyu. Ahan mamaktada ngasigi 90.0 wahong radio gi thoram pareng sing biteng tabiriba khonjal loina tabiriba khuding makpu surjit kuman chana taram nok chebaga loina ne kong nona kurumjari thamjari ba ngasigi live phone in program thoram asida ngasigi oina album music video khakta makhan biduna thoram asibu saruk yabina ba mayam da nolok chari tongan tongan ba makhal mathel gi sai kaya adumak puduna lakchari film misai album music video loina na matam misai kaya ni puduna lakchari ba ngasigi oina Sandok chariba live phone in program asida album music video sing khan biduna thoram asibu mapung fan view kuding mak putaram nok chari live cheta laibiriba tongan tongan ba platform sing de saruk yabiriba mapung fan biriba kuding mak hanna na tagat chari thoram asigi ahan ba call lokat chage Facebook live su chatlam dre Facebook live sem tang sem jar ke mem waro biroi hello Hello Taram na ukchari madam ngasigi thoram sida call to birakpa isagi ming amadi leifam haibiu Itra da gira thambida Thank you ngasigi thoram saruk yabirakpa lanthok chari ba ngasigi thoram sida karamba album music video isai tavi gani ngai je ta udo ta sa ngai jage nang tabu to budo yamna pamna tanari ba isai ni Kudol tamjage khanbirak libai sai meram tabi ningba kana kana hafi gani cha WAHONG jo ta ga division dum nga kanin ja Thank you isai se matem tang haibiraga di meram na matem kudol tambiram ba yabro medam kan dang nga ja ta Thank you kudol tamjage mayam puna saruk yaminasi meram na khanbirak ba isai kudol tamjage Arken ande story gi konjel dagi sakki vaisai ni saruk yaminasi isai sigi sereng ba diamond mayang lambam amadi music direction pibiriba kim loitongam kim irom thagachari ngakpi gani haijabatare kim irom kudol tamjari taminasi medam na khanbirak vaisai
ꯆꯤꯜꯂꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯃꯔꯣꯜ ꯊꯣꯛꯇ ꯌꯦꯡꯂꯤꯗꯣ ꯁꯦꯡꯅ ꯍꯥꯏꯕꯔ ꯅꯨꯡꯁꯤꯔꯦ ꯉꯥꯎꯖꯕ ꯑꯩꯅ ꯈꯟꯖꯕ ꯈꯪꯂꯣꯅꯦ ꯅꯪꯁꯨ ꯅꯨꯡꯁꯤꯕ ꯉꯥꯏꯖꯒꯦ ꯅꯪꯇꯕꯨ ꯅꯤꯡꯖꯒꯦ ꯇꯥꯛꯂꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯈꯟꯖꯒꯦ ꯅꯪꯇꯕꯨ ꯊꯝꯖꯒꯦ ꯑꯣꯏꯖꯔꯣꯏꯁꯦ ꯂꯦꯞꯂꯒ ꯅꯪꯅ ꯃꯤꯠꯃꯥꯡꯗ ꯈꯣꯝꯂꯤ ꯊꯃꯣꯏꯗ ꯐꯜꯂꯤ ꯅꯨꯡꯁꯤꯕꯗꯣ ꯎꯠꯂꯨ ꯑꯃꯨꯛꯇ ꯇꯥꯅꯤꯡꯕ ꯋꯥꯍꯩꯁꯨ ꯍꯥꯏꯔꯔꯣ ꯅꯇꯧꯅꯁꯨ ꯃꯦꯟꯁꯤꯟꯕꯅꯤ ꯍꯦꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅꯕ ꯈꯜꯂꯦ ꯑꯩꯁꯨ ꯅꯪꯒꯤ ꯁꯨꯝꯂꯦ ꯅꯪꯅ ꯆꯥꯛꯍꯜꯂꯦ ꯉꯥꯏꯖꯒꯦ ꯅꯪꯇꯕꯨ ꯅꯤꯡꯖꯒꯦ ꯇꯥꯛꯂꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯈꯟꯖꯒꯦ ꯅꯪꯇꯕꯨ ꯊꯝꯖꯒꯦ ꯑꯣꯏꯖꯔꯣꯏꯁꯦ ꯅꯪꯒꯤ ꯃꯤꯠꯅ ꯊꯠꯂꯒ ꯀꯔꯤꯒꯤ ꯊꯦꯝꯂꯒ ꯊꯝꯂꯤꯕ ꯍꯛꯆꯥꯡꯁꯨ ꯑꯩꯒꯤ ꯊꯋꯥꯏꯁꯨ ꯑꯣꯏꯔꯦ ꯄꯨꯝꯕ ꯅꯪꯇꯒꯤ ꯁꯣꯟꯖꯔꯤ ꯅꯪꯕꯨ ꯈꯟꯖꯔꯤ ꯐꯪꯅꯕ ꯅꯪꯁꯦ ꯑꯩꯗꯒꯤ ꯍꯤꯡꯂꯤ ꯄꯨꯟꯁꯤꯁꯨ ꯅꯪꯒꯤ ꯂꯩꯕꯤꯔꯣ ꯑꯁꯨꯝ ꯂꯦꯡꯗꯅ ꯉꯥꯏꯖꯒꯦ ꯅꯪꯇꯕꯨ ꯅꯤꯡꯖꯒꯦ ꯇꯥꯛꯂꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯈꯟꯖꯒꯦ ꯅꯪꯇꯕꯨ ꯊꯝꯖꯒꯦ ꯑꯣꯏꯖꯔꯣꯏꯁꯦ Thank you. Hanana Tagachari, say Sibu Kanbiramba Medambo, Henning Elitana Tagachari. Madam Taibim and Amay Rockpum, Hanana Tagachari, Madam Romita Sanasam, Toram Sida Saru Yabirak Libakuting Mag, Taram Nokchari, Madam Sanjam Mibenta, Pavung Janta Kumar, Hanana Tagachari, Madam Padma Devi, Dova Surjit Kurajam, Hanana Tagachari, Madam Padma. Pavung Janta Kumar, Madam Elangbam Rovita, Taram Nokchari, Toram Sida Saru Yabirakpa. Kuting Makpu Hanana Tagachari Yam Langba Kara Duk Duk Lawbay say Yamana Kulang Kang Kokre. Maka Tatarak Bay say sing Kamdo Bamampuna Muk Saru Yaminasi. Sorogaiva Mibemza, Taram Nokchari, Toram Sida Saru Yabirak Libakuting Mak, Madam Sanatombi Sorogaivam. Sorogaiva Mibemza once again Tagachari, Madam Angie Memza, Minamusu Tagachari, Toram Sida Saru Yabirakpa. Sanatombi Sorogaivam, Amukasuana Tagachari. Lystrom Sumati Devi, Tagachari, Toram Sida Saru Yabirakpa. Sanjanbam Anandi, Tagachari, Toram Saru Yabirakpa, Minamusu Hanana. Pavung Lystrom Radha, Ningtauzumina Kunbi, Kurai, Hanana Tagachari. Madam Palmai, Sir Suranjoy Konsam, Tagachari, Toram Saru Yabirakpa. And a patok chabada sitanata by Yaurusum am no waro biroi. Kuring Mapu Taram Nokchari, Loin and a Facebook Live Telebiri Bamioising Wasu Taram Nokchari. Ani Suba Collar Muloka Chage, Toramasigi, any Suba Collar Nakaram by Sayamo, can be Rakpa Mampuna Saru Yaminasi. Hello. Hello. Taram Nokchari, sir. Called up Hirakpa Mingale from Gaibu.
Arai lilongdagi sohal kawi sir. Thank you ngasigi thoram sida saruk yabirakpa sir bo hanana thagachari lanthok chari ngasigi live phone in program 90.0 Wahong radio na sandok chari ba thoram sida karam bisai tabi gani sir Chaning thona sakpa sana talo ina title pi besai ding ta gi sir. Yam phajaba isai ni sir na khanbirak pa isai se sir na mati ma khudol tambiram ba yabro Thang asi di khotong cha le mathang don tang jare. Thagachari matung tarakpada soidana kudol tambiu loinana ta khanbirakli ba isai sigi tabi ningba tahan biningba kana kana happy gani sir Han ding wasi sa wahong radio ta bi iba pung khoting mak amadi live ta lai bi ba dai TV ta bi ba khoting mak ta min jage sa sa ta min jage sir. Thank you ai su yauna khanbirakpa sir boine hitana thagachari isai kudol tamjage me ampuna saruk yaminasi Thagachari sir. Thank you Channing Thogi Konjel dagi saki beisani sanata loi Isai sigi saireng ba madi Isai sipu putok pi ba Brando Kuman music composer Isai sigi song composer Channing Tho loinana Thomas Laitunjum Isai si kudol tamjage me ampuna taminasi pung hora sanata loi nangi khongji makhol na haina sehori baisai ni me ampuna taminasi Thambala shanana yom charan pat ki aida nong jabira leichil hi tong nong khaklo na puramba yau jage in jage taklo nangi nong shilik lam do pugiu paloi na male leichil thong na bu ye jage nong likom kan loi kum ja ma shu oi kino kino malang saktam nang nabu oh sen lage nang bu pungja khai viksu oh kai dong no nang na pa me la mashu oh sen lage nang bu matam khai viksu oh likpi nang na chira du mashu Shargagi malim malhauna biriba chekla sayonda kohu khong na falgon ta haudo liba chekla sayono jum tauriba lechugi ma folak da hutna lona lakpara tagup tarenga liba nungshiegi shai konda tamnarak liba apung bai na inge nungshika dalake oh hirak na nong likom kan loi kum ja ma
Hanana Tagachari, Saruga Biraktuna, Yampazabe, same as Sukan Biramba, Sir Bohini, Litana Tagachari, Madam Lata Lema Taram Nokchari, Torom City Saruga Birakba, Malalita and Combs, Madam Susila Okram, Susiter Donjamison Bishutaram Nokchari, Sir Mangal Guru Mayum Tagachari, Sovita Devi Soibam, Sir Koram Ravindro once again, Kunjabi Hari Laisram, Madam Elangwam Rovita, Hanana Tagachari. Kainomni is in Paunjanta, Tagachari, Torom City Saruga Birakba. Loinana Facebook Live the Saruga Liba Kuding Mapusu Taram Nokchari, Sir Lystrom Taking, Madam Townhausen Pakvi, Tagachari, Torom City Saruga Birakpa. Torom Sigi Matangi Collar Muglokachage, Saruga Minasi. Madam Padma Devi, Tagachari. Hello. Hello. Taram Nokchari ma. Ngasigi Toram Sida called the Virakuna Saruga Birakpa. Karamba album music video Tabiganima. Kano ibu kano ki isa ko yung samdo sa pa isa singi like sana hindi do atum tang tasagi. Hi, Masahi Kia Muksubirage. Sahi si humpu sap sana pairi. Adudi yam kana lang bayari matam haibadu oire. Hoi. Ado dance ka di haibro isay sige. Dance ti tau dre magi dance na taba magi jagoy oy na tau bedo adu dapat diklaga apa sport na club yang ngang na perform na pengi tau kan depa. Adu da yam nung mai bai ta. Adu da khangning ning singak ta na isay ji ta taningak paneba na drama. Hoi. Kurol tamsake khan birakli bai magi say me ampu na saruga minasi. Hoi. Imai say se matem tangang thok pirakere o imagi konjal dagi. Ngang badi ngang oro ge bu ayang tilan mi say ngang na de. Thank you. Kurol tamsake tabi ningba kana hafi ni ma. Tapi ning badi nong phatok yang kui da bagi matung da phang badi yam tang na phang badi na. Ekta wahong re do na phang ba ja kang ke de lai bangai loina de ke tau jara de. Thank you loina na imagi mingju hangdri male na saji. Hoi. Nasa si ngasi blur sa labo kainom tawri Isa ngawri na isa subisi. isa si itaw re. Hoi. Aduna ni mawaro bino mayam da mingalay fam gadu so amtang haido piro mo ima. Lerong tindagi ima binodeni ni. Thank you ima. Ima na kan birak paisay mayam puna tamina si. Hoi. Yam nang ay jara. Imagi say mayam puna tamina si kwensum gi konjal dagi saki baisay chingi laysana heline tamgi laysasu wati. Haina say thari baisay ni mayam puna tamina si. Amana hende amana wati haibaduni say sida fongdok ningliba nungi wakalon chap manai haibani isay sin hairse mayam puna tamina si. Laisana heline yengli makai pasai tamgi laisa suate ko yengli makai fazare singi laisana heline yengli makai pasai tamgi laisa suate ko yengli makai fazare nakhoi ni gizago uraga ai suyau ningle nakhoi ni gizago ilakta haita manja aisu inariye nangi khong thang yengna nuzana tong tan thanaina nakhoi ni gizagoi lagta haita manja aisu inariye nangi khong thang yengna nuzana tong tan thanaina loi hanning de ngasi no mi
जगोई साथेक पेना साजखिगे ngan biraro thaja nangsu nuja mai thong pena ying zakhige Lamdam tam na lai khra bang su nung ti la ke na na ta da tam biraro ai na hai tri fa sa the pa do tam biraro Lamdam tam na lai khra bang su nung ti la ke na na ta da tam biraro ai na hai tri fa साथे पादो तंबीरारो लोई हन्निंग दे ngasi numi जगोई साथे पेना साजखिगे ngan biraro thaja nangsu nuja mai thong pena ying zakhige pa mu zai nei thadok lam do ba karam hai na halasige nung siwa hai duna hai biro thamoi pena han khina ba pa mu zai nei thadok lam do ba karam hai na halasige nung siwa hai duna hai biro thamoi pena han khina ba Loi hanning de ngasi numi Jagoi sathek pena sazakhige Ngan biraro thaja nangsu Nuja mai thong pena ying zakhige Loi hanning de ngasi numi Jagoi sathek pena sazakhige ngan biraro thaja nangsu nuja mai thong pena ying zakhige Thank you, Thagachari. Yam fazawai say hima khan birak tuna tahan biramba. Haini laitana Thagachari. Imagi say yam fazabam su ta thokre makha ta tharakpa. Caller mung lokat chagi. Ngasi ki caller sing na khan birak libay say sing. Asuki matik fazaba number libay sing aktani khan birak pa. Makha ta tharakpa sisu damak fazagani hai bo wafam thamjage. Call lokat chagi aduga yeng minasi. Hello. Hello, Togzeraiba, Isen Nambol, pointing thing the Hawaii Baby Gotobane, sir. Thank you, sir. Matam kuira bugi mamangda call to biramba dagi. Marak se yamna kuina gap lay thokre sir. Nahan makai kari lam da khongsan birurage sir. Oh, kanodi lab onin togaldi toina toman dabanana aduna left avenue handang marakte kharap togam simdong sinjin kharata marak lab onin togaldi mit khuding di wana thamya aduna Togzera kogani ne sir. Thank you. Yam nungai je sir ngasi na hona na muk sir gi konjela muk wahong radio 90.0 radio sida tahan biba sir buhan na tagat chari sir karam bai sai na
หัดขวดทุจัดคินูคำว่ามันสุงลังหายไปอีเชดอนตัดขันเตเก็บ Thank you kudol tamzage yam fazabe sei ni hatu set kinu. Hoi ta bining ko mi amatang hapsage Happy you sir. Ayai repong bisnu na hadagi khomdon samuna latom athirang hapsage Tagachari isai sir मैं पुनः तामिनसी kudol tamzage. Hoi thadin birod sir. Thank you sir. Kennedy kumangi konjel dagi saki veisai ni मैं पुनः तामिनसी. Kennedy kuman namadi Minerva life ubam anigi konjel dagi saki veisai. Isai sigi music direction pipi ba Gleason Thodam loinana. Isai sibu iviri ba Santos akoijum. Kudol tamjari taminasi. Hatu chat kinu chenghi manam pen patri. Toy bigi kujeng pai ge lak pa nong ba lai bakti tahan nu hai bani. Choire. Isai phade kudol tamjage. Kan birak liba sorry ba so bigi say. Taminasi kudol tamjari. Hatu chat kinu chinghi manam pen phatri thoi bigi khujeng pai belak panung balai bakti tahanu khamba sab kongai ni mushi chirol manai do thoi begi khujing pai ning ledi khambai matau katai no Hatu chat kinu chinghi manam pen phatri thoi bigi khujeng pai belak panung balai bakti tahanu khamba sab kongai ni mushi chirol manai do thoi begi khujing pai ning ledi khambai matau katai no Pongida leirang nang se pongida leirang nang se pongida Korong nang hamja balik lagi fajaba leirang chutam lami leiman mapuna pongba thadok lo loinai mapukni ho ngangida khoi mo nang shu ngangida khoi mo nang shu ngangida leirang na pongja ba leirang e leiting leiman chandre phau sakini pongna thangba kaladi hamen phangbani Samlang muran nong hauni sana buning du ye khiba thik na nang na chat khiba pakhang thamoi pe thaba ka fit yeng lanu kodo ma su chang khani tai bang shin tha tau ning da ba thamoi lim pun put ngam loi Lai ja thak ta tari ba mami thamoi nung da hak tun lai kre lai hi khoi mu sangu sangu thamoi pira di kana da pini pamjaba lattegi nung si jai ai thakna ngam jaba kana na paisa nu khujeng se pamjaba lattegi nung si jai ai thakna ngam jaba kana na paisa nu khujeng se he oi re ha oi re ai sinangi oi re ngau jere thamoi su pantung pom ama phangle sagat kinu manglan soida ne kai jeni wari ngai hak sabat thamoi piba natri Hatu chat kinu singhi manam pen phatri thoi bigi khujeng pai belak panung balai bakti tahanu khamba sab kongai ni mushi chirol manai do thoi begi khujeng pai ning ledi khambai matau katai no Thank you. Yam fazabe sei ni hatu set kinu. Chenghi manam pen fatri. Kan birak tu na tahan biramba sorry bo so bu su hanana tagachari makata tarik pa thoram sigi.
caller muk lokat chage loinana live chat saruk yabiri basing ten na pachagi madam aruni koijam taram nok chari thoram sit saruk yabirakpa madam romita sanasam thagachari mabre story takal changbam hanana thagachari saruk yabiri khuding mak khava thagachari naurem sanatombi taram nok chari madam memcha sagol sem madam busu taram nok chari thoram sit saruk yabiba Madam Elangbam Robita Sir Mangal Guru Mayum Sobita Devi Soibam Lenin Kuman Madam Sinam Apavi Visu Hanana Tagachari Thorum Saruya Virakpa Rosemani and Rembam Tagachari Madam Palmai Tagachari Ima Lalita Yenkom Tagachari Mabre Sorry Kudimapu Hanana Tagachari Ming Batok Chaba Matamda Chitananta Bayarugasu Mayam Nawaro Viroi Lintoi Dongbram Taram Nokchari Madam Promila Ahivam Madam Musu Tagachari Tarum Sida Saruk Yabirakpa Hatu Setkinu Kolerga Isai Sigi Yam Sane and Ibire Yam Hatu Set Krebako Wahang Pauhang Wari Watang Hak Sanado Manang Hodabado Hatu Dum Setkre Dayanidi Quairakpum Tagachari Toram Sida Sarugavirakpa Kuding Wapu Hanana Tagachari Niroda Laitonjum Facebook Light Libiri Besing Madam Townhausen Fakbi Madam Hamanta Babita Taram Nokchari Sir Robin Maitei Kumujam Sir Basu Tagachari Sir Laisram Taking Koirom Pramila Tagachari Sayam Nafazay Haina Takbiri Kuding Wapu Hanana Tagachari Toramasigi Makata Tarakpa Kolerum Lokachagi Karam Baisena Kanbiraktuna Mayampum Butahan Biba Sarugaminasi Isan Susitor Tonjum Tagachari Toram Sarugabirakpa Kolokachari Hello Hello Taram Nokchari Madam Call to Birakpa Isagi Mingale from Gaibi Madam Madam loudspeaker Habi bro Kaya Amukta Mutat Piu Madam Yabsa Tagachari Madam Mingale from with Amuktan Gabi Wangjing Dagi Chauba Thank you Wangjing Dudi Munata Horaba Ming do Pazana Taza Hodaba Warubiroi Queen Pond of the winner Pont out the Baquira City Tide the window when you find me Karigino Mayam Sina among Mok 90.0 Wahong Radio Sibu Mayam the Mirai Biriseka in Omomo Yeah, I met it. Follow the Yaman in there. Pung the Pung the Zanona. Aduga Mirai Baga Magadi Equi Patti Haiba Wahai Dudi Chinban the Gito Birakanu. Thank you. Toyak Changyana Tabi Riba Madam Tagachari. Loin and Alantok Cherry Bangasito Sida Karam by say Tabigani. Did you have a Masaka? Ying the Ying the longest the we say the target. Kudol Tamzage can be by say Mambuna Tavinasi. Tavining Bakana Madam. Tavining the dear. I'm the half of It had the tar again, Kaleva. I is a tweety in a Malay as to get over again. Thank you. Kudol Tamzage, Madam the can be by say Madam Gikonzel the Gisu Matema and talk beer by Yabro, Madam. I'm thinking again. Tagachari. Kudol Tanzari, Madam the can be by say. Thank you, sir. Yangning by Yang Jero Highness say holy way say ni. Mampuna Taminasi. Say Sigi lyrics Isay Sibu Ibiriba Robin Sharma Samulai Latvam Loinanam Music Isay Sigi music composer Arun Piano Mampuna Taminasi Kudol Tamzari. Shiba, irege thamoy se chingna dana, uragani nangi ay pashatam, aigi thamoy lakanong shida.
ꯅꯛꯁꯦ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯅꯤ ꯌꯥꯔꯣꯏ ꯑꯣꯏꯈꯤꯕ ꯀꯅꯥꯒꯤꯁꯨ ꯑꯣꯏꯅꯤ ꯅꯪꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯆꯠꯀꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯕ ꯊꯃꯣꯏ ꯑꯅꯤ ꯌꯥꯟꯅꯔꯦ ꯅꯨꯡꯁꯤ ꯃꯔꯤ ꯆꯦꯠꯅꯅꯤ ꯋꯥꯈꯜ ꯑꯅꯤ ꯐꯥꯎꯅꯔꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯁꯣꯏꯔꯔꯣꯏ ꯌꯦꯡꯂꯒꯇ ꯍꯔꯥꯎꯖꯔꯤꯕ ꯎꯔꯒꯇ ꯅꯨꯡꯉꯥꯏꯖꯔꯤꯕ ꯅꯣꯡꯃ ꯅꯣꯛꯄ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡꯗꯣ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯖꯔꯨꯔꯦ ꯇꯥꯔꯒꯇ ꯄꯦꯟꯖꯔꯤꯕ ꯇꯥꯅꯤꯡꯗꯨꯅ ꯇꯥꯂꯩꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯅꯨꯡꯉꯥꯏꯖꯕ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯅꯤ ꯌꯥꯔꯣꯏ ꯑꯣꯏꯈꯤꯕ ꯀꯅꯥꯒꯤꯁꯨ ꯑꯣꯏꯅꯤ ꯅꯪꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯆꯠꯀꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯕ ꯊꯃꯣꯏ ꯑꯅꯤ ꯌꯥꯟꯅꯔꯦ ꯅꯨꯡꯁꯤ ꯃꯔꯤ ꯆꯦꯠꯅꯅꯤ ꯋꯥꯈꯜ ꯑꯅꯤ ꯐꯥꯎꯅꯔꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯁꯣꯏꯔꯔꯣꯏ ꯌꯦꯡꯅꯤꯡꯕ ꯌꯦꯡꯖꯔꯣ ꯌꯦꯡꯅꯤꯡꯕ ꯌꯦꯡꯖꯔꯣ ꯅꯪꯅ ꯄꯦꯟꯅꯕ ꯍꯥꯡꯂꯒꯦ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯂꯧꯒꯦꯁꯨ Hanana Thagachari, Sarugyavi Liba Kuding Mug, Imare, Sorry Takal Changpam Paung Janta Kumar, Hanana Thagachari. Kari hai no ahi gyan tadre, Paung Nabi Lipse. Program se Kari hai no Mai Pazana Hori Amukta Mutat Pio. Isai Sing Jida Oiri Bra ahi gyan tadre, Pamong. Taramasi ki makata tharakpa caller lokat chage. Call se ma'am laami. Call se tat ki bhai tare. Live phaba kananu yeminasi. Hello. Hello, good evening, sir. Sir Butaram Nokchari, mayam da mingalay from guide of you, sir. Ay larong ten pita tagi himan ko gisa. Sir ngasigi thorum sir yabi rak Pataram Nokchari. Loina na lantokchari ba ngasigi album music video gyo iba live phone in program thorum masida. Karamba music video album tabi gani. Sir, kogi Prakash Thapagi leading ngaure pungaw ngaure do taja gisa. Aidi ngaure pungaw ngaure. Karino dugya ngauru isina sir. Magi surdu ngaw se bone sir. Kumba bu heredi paukum wati duni natra mayara. Oh sir. Ya, oida bangangi di lat kanu adugi pibamda. Kumba bu heragadi. Kaisu soiningai. Laiti haibaduni. Kurol tamzage sir na kanbirak paisa kana tabi ni sir. Sir,
सारा मंदे कोई वहां रेडियो ताबी में पुनः कदम ताजर के सा Thank you kudol tamjage khanbirakli ba isai थैंक यू सर loina na isai se mati ama sir kudol tambiram ba yabro होय मती तक तक सा kudol tambise ai dingau re pungau re ai dingau re pungau re mayara satampugi mayara rasi lebi nangi minogta sujai na ta hallo murasma sai dulu lagi sir thank you sir na khanbirak ba isai kudol tamjari daminasi thank you sir mayara haina sehori ba isai ni kudol tamjari Sahendi nangi sunghala saktamna Khoi nang halle langtang halle pukning aigi Sahendi nangi sunghala saktamna Khoi nang halle langtang halle pukning aigi Ai dingau re pungau re Ai dingau re pungau re ai đi ngao re ai đi ngao re mayara saklang ubi mayara saklang ubi mayara sa endi nangi sunghala saktamna khoi dang halle lantang halle pukning ai di Silay binanggi minoplaka Soy jay na natahale mura samana Silay binanggi minoplaka Soy jay na natahale mura samana Chimbana alang bagula matsuni Simbana alang bagula matsuni Misnada amu baka jalli Ano ba sandan nang holle aibu Ano ba sandan nang holle aibu Ay di ngao re ngao re ai đi ngao re ai đi ngao re ai đi ngao re mayara sakton ubi mayara sakton ubi mayara Tatlaban nangi nung si midienda yauri nung sigi arha chama Tatlaban nangi nung si midienda yauri nung sigi arha chama pangkakare ai ki hakchang kaya kumba pangkakare ai ki hakchang kaya kumba yeng bagi pen sunai de hai di
su nai de ai di ngao de ngao 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 de Mayara Sabton ubi Mayara Sabton ubi Mayara Thank you Hanana Tagachari Saisibu Kanbiramba Sir Hammond Sirbu Hanana Tagachari Loinana Lantok Chariva Toram Sigia Roiba Kolok Chagi Karamba Isai Amu Kanbirakpa Punasaru Gaminasi Live set Labiriba Kuding Mag Hanana Tagachari Sir Surjit Loktongam Tagachari Guneswari Raskamari Malalita Yenkom Iram Indu Oinam Tagachari Amujao Kambam Tagachari Madam Elangbam Robita Salata Sarungbam Madam Musu Tagachari Madam Susala Okram Madam Palmai Tagachari Laleva Angom Tagachari Sir Surendri Konsam Madam Padmadevi Madam Susila once again Tagachari Yung Kaibam Helen Marankuno Tagachari Sir Ningtozam Toiba Sir Busu Taram Nokchari Ngasi Toram Sida Sarup Yabirak Liba Kuding Mag Madam Romita Sanasam Tagachari Madam Vadma Mamala Nilakanta Tagachari Sir Busu Sir Kava Madam Palmai Madam Mem Chasagol Sem Tagachari Isai Se Pura Kainomni Pabung Jenta Tagachari Nachana Madam Padma Naurem Sana Tombi Kuding Mukwana Tagachari Ming Patok Chaki Matam Dasitananta Yarugasu Mam Nawaro Vidanaba Mam Nanolukchari Sir Surendri Konsum Sir Busu Tagachari Loinana Facebook Live Cheta Labiri Bising Busu Tagachari Madam Pramita Ningtojum Sir Laisrum the King Rosni Kojum Tagachari Toram Sida Saruga Abirakli Kuding Mag Madam Pramita Ningtojum once again Tagachari Sir Bizen Chirom Tagachari Toram Sida Saruga Abirakpa Sorry Sanjum Gi Isai Amata Tazagi Agadra Haina Takpire Sir Screen the Uchariba 7005707808 Hariba number Sida call to be Haraga Tabi Ningliba Isai do no Makanbiu Chet the Kanbagi Ayaba Chet ki say so the Maklay Singers of the Day the Sarugaminati Sir Madam Hamanta Babita Tagachari Toram Sida Sarugabirak Sir Laisrum the King Service Tagachari Loinana Toram Sigi Aroiba call Lokachagi Sarugaminasi Tongbram Ranjana Tagachari Toram Sida Sarugabirak Imabu Taram Nokchari Nachana Yumkaibam Helen Tagachari Call Lokachagi Toram Sigi Aroiba call Hello Hello Taram Nokchari Sir Call to Birakpa Mingale from Gaibu Sarai Sabir Memi sir. Thank you. Ita Tazedana. Ngasigi live chat ta thoi hakchang ya ona lebiri ba sir Sabir Maibam ngasigi thoram saru ya birakpa hanana tagachari loinana karam bai sei tabi gani sir. Miji album nam dagi kari da Pungi lai shaina Sudit Matunga Martina Konga samina sang tajage sa. Kurol tamjage sir na kan birakli bai sei tabi ningba kana habi gani sir. Lachat ya pun kamina se wahong le do tar sing. Thank you sir na kan birak bai sei kurol tamjage. Mayam puna tamina sei sigi. Saireng ba amadi music Fivson Lai Isai Sigi Saisakpa Amadi Saisakpi Martina Kom Amadi Surjit Mutum Anigi Konjalagi Sakibe Seni Sargi Sai Kudol Tamjari Mampuna Taminasi. Thanks. Servisu Hanana Tagachari. Kungilay sasakyan bi Nang buying malagpani Kungilay sasakyan bi Nang manong balagpani Nanggi nagtaw na ba Nanggi konsulta na ba Nanggi zagoy sa tiktok Tamoy pinayang na ba Nanggi naktatoy na lakpani Nakoy kunda toy na lakpani
chong the toraga bodyguard ka ngak laga namang the lep lerdi ang shoy bu pam lakani do matam du the nang chak chini Habang chong na taura hek ta pam daw na ti sayam na paira hek ta ya daw na ti thamoy sing ba lam cha chum ba mai ra mo pa ngau shin na da ba ai do gum ba pa khang do ni khoi na pam le ba swai da ga mak pi ra no yam na pak ta re agi tau ni da sak hen ni na tau yang ba ni fa jabi faring ngau shin ba tok charagi ngasi dagi nang na hai ba ta ilage nung shibi amui du di piroko ai ti ki oi charagi Thank you. Yam lang ba yam taba nungai ba isay ama sukan biramba. Sir Sabir Maibam hanana tagat chari. Loina na lang thok chari ba thoram si tension jana bagi tanja sum ham dagi lojage. Asai dagi arang ba isay sum takravanina. Loisilak pasi da isay mati ama kudol tamjaram ge. Sorry senjam gi isay amatang tajage haina habirakiba. Adugi khallaga sorry senjam gi oiba isay matang mati ama kudol tamjage waro wiroi sarugabiri bakuding mag hanana tagat chari. Gasaidagi album music video khallabanina album music video dagi wena lokacharagi isay se nauna phone ki ba hey no pi hari ba isay tu mati ama kudol tamjage. Vi amaga loi na rubadagi ai koi pum nama loi na ngauri fajaba pumbagi pan khai hai bado hey no bi na go na loi na leire Dino mit kurudin ujara basu Henadum hena Mayay sing lakay Kuravoy ningi Ningi hekta Chan kiva mikupta Inatagi Soy que la criollo de se me amor güey. Wahang amadi hange ngai jari bani khande dai se kamai hang doi do Tita tina chairak lasu Nini na isu Ikai rivani
Pagkalam labang nga sige numitsay Aying ikat madang wajay tumoy say Taro tambal ay di ko'y naray Ising chayvi gaming dream Nauvi amagaloy na rumadagi Ay ko'y naman loy na gawin Jaba bumbagi Ba't kay haibado Hey, nabi Mo na loy na lady Di numit kudi Ujara basu Hey na dum, hey na Mayay torikli Boy ningi hekta Chakiva mikupta inagagi Chakiva mikupta inagagi Chakiva mikupta inagagi Thank you. Ana natagat chari soy kilan ki yorum laga su mam no waro biroi. Isai se kain hom de. Ana natagat chari ngau bi maga thengnaru ba loinaru ba mikup tu dagi. Kain hom tau ki bagi wari ni isai se. Isai ki wari ni ko. Meram Padma, meram elangbam Rovita tagat chari sarug yabirakli ba pumna pajararoi. Live set lebiriba kuding mak waro biroi Bizen Chirom tagachari Tawram sarug yabirak liba kuding mak Tawram si tension janabagi tanja mayam dagi lojage lanthok chariba 90.0 Wahong radio gi tawram gi makha chata jarkuda Inspector Degi hanjin ba episode listing amaga tarani pan suba tangkak amuk matangi page ta sarug yaminasi Facebook amadi YouTube ta library basing na matang page ta lagbiu aten ba break matang lojage pomnong po amukahan na Surjit Kumanchana kurumjari Wahong Radio Wahong Radio Wahong Radio Wahong Radio Shatlare Kang lup kaya pun lare Etin pamore punna maki Awanungai pota pami Leita laira kaida matawai singi lei koloni Wahong Radio Wahong Radio Wahong Radio, Wahong Radio, hey, Wahong Radio, 90.0, Wahong Radio, Wahong Radio, Nungairaba Pausil, Assam Downtown University, Guwahati.
पंजरीबा असम डाउनटाउन यूनिवर्सिटी गुवाहाटी दा तोंगा तोंगा कोर्सिंग दा तंबिनिंग लबदी ngasi ngasi ma khudong chaba silobi coursing adudi agricultural science and technology physiotherapy and rehabilitation engineering science nursing humanities and social science commerce and management pharmaceutical science computer technology paramedical science haribo coursing asigidama manipur office admission office of assam downtown university babupara bosem leirak imphal अकोपा मरोल की दमा 9612709509 लोइनना 8575326215 खुदोंग चाबा खर पंजरबदा 95 पीसी की मथक तलेबु सिंह 100% स्कॉलरशिप ऑन सेमेस्टर फी 90% की मथक तलेबु सिंह 50% स्कॉलरशिप